MAHEIROI SHING PUNSI LAMBI SHEMBADA YAMNA MARU OIBA CHANGYENG AMA OIRIBA Board of Secondary Education Manipur Bosem na Louba Class 10 gi exam Chahi Asigi Oina Ngasi Dagi Tapna Pangthokpa Houkhre Hiram Asigi matangda TOMTV na tongan ba exam center singda koina chatlaga yengsilubada ayuk pung 8 dagi haukiba exam asida saruk yanabagi damak MAHEIROI SHING magi center da mangjongna laknakhe exam gi center tariba school singdasu exam asi ningthina pangthoknaba amadi nattaba pambai sizinnadanaba cheksin thawrang lokhatpa kaya thingarakhe maru oina exam da saruk yaba lakhiba MAHEIROI SHING school gi gate ta amamamta oina check tawraba matung exam hall da thajenkhe loinana exam hall da pushinba yadaba potlam sing MAHEIROI SHING da school gi authority na ningthina khanghankhe exam center kharadadi Manipur police ki personnel sing yauna cheksin thawrang lokhatpagi fibam TOMTV na thengarakhe exam asigi center OIRIBA kwa kaithel haino khongnembi da leiba Pitambara English school gi principal khwairakpam nilimana ngasi dagi haukiba class 10 gi exam asigi damak school na lokhatpa tongan ba thawrang sing TOMTV da paudam lakhe ihan hanba punsi gi oiba yam chawba parikha ma oibanina pakhat pa pokpado pokanu tawribadu thamoi sengna dang taw adu oragadi punamak tamai pakpa oigani haidana khoina hek potak piraga ka singda chanhanjai angang masangam daba asagi oiba anaba namram oiraga mayamgi marakta parikha thaba ngamdaba angang su handaki matang stadi khoi thengnajare hamba hoina magi damakta su school gi nurse kaujaraga atoppa kada mana pamba moongda extra matam hapaga board ki instruction gi matungina akoina parikha si pangthok chanaba sinjabani akoida tariba angang sing khakta natana akoigi school dagi chatlaga atoppa jaga da parikha thariba aduga state asigi lebak asigi mafam punamakta tongan ba jaga da parikha thariba angang singna magi mathauda puning changna honaraga thamoi sengna parikha sidaisida phammaga atopa pamdaba moongda ambai sizinaduna parikha se thage khandaba masibu oiragadi punamaki oiba afaba tungda hore iba ngang singi afaba adagi generation mathang lakadaba da afaba ngakto oigani haina khanjabaga loinana parikha thariba icha singda yafam mangol pizari Amaromda Chahi Asigi class 10 gi exam asi ayet apan amata yaudana pangthoknaba ban amadi blockade na chingba tawdanaba amasung MAHEIROI SHING gi pukning wakhal sonthagadaba thabak sing tawbidanaba parents amana TOMTV da phongdorakhe mamangda aikoigi parikha sing da aikoigi question leak oigiba yamna hona jaruraga adagi aikoigi board of secondary education na sukanna wana yamna matam changna honaraga question leak oiraklaga akoigi parikha se mo hanbagi phim moida yamna chawba burden amasu leiba adu shumbasi thoktana ba de shatra singda su moigi da ningan number ma leiba shumbase thoktana ba akoigi parents sing bo oiro atopa oja sing bo oiro moigi magi shatra sing to adugi khallaga bhanna budi khalam bai adu oiraga su maduna maram oiga kaiba yaba adugi question leak ohenbidana ba shumba si yamda section of the haina stakeholders sing kan yengchen biraga shumbase tobidana bakha apai appeal tawjari parents sama oina Panba yabadi Chahi Asigi Bosem na Louba class 10 gi exam asida MAHEIROI lishing 38 ka supna yangkhaini thoina saruk yabaga loinana tongan ba exam center chama yangkhai manga da exam asi pangthokhi exam asida nupa MAHEIROI lishing 19 chamri humfu aduga nupi MAHEIROI lishing 19 Chaunga marifu tarani thoina saruk yari amaromda exam gi center asi chingi tongan ba district ta humfuni thoi amasung tampaktana center marifu tara humdoini exam asi ningthina pangthoknabagi damak Bosem na chingi center singi oina nodal officer tara hapa laikre aduga tampaki oina tongan ba MAHEIROI loop amasung CSO singi apunba inspection team ama semkhibaga iroinana oja singi inspection team amasu semduna mathau pangthokpa houkhre nakal amaromda ngasi dagi haukiba class 10 gi exam asida sawombungda leiba pi namjoklung high school da tamba MAHEIROI kharagi form fill up tawramdabadagi khoishaunaraba parents singna ngarang school asida thomjinke form fill up ta hodraba MAHEIROI SHING gi parents singna phongdorakpada exam thagadaba MAHEIROI SHING gi admit card pibinaba hairubada exam hogadaba noma watlingaida pigani haina school gi maikaidagi phongdorakhe adugo admit card lowba chatlubada MAHEIROI SHING na pirakhiba form fill up ki senfam adu Bosem da pihodaba maramna exam thaba yararoi haiba wafam school gi authority na phongdorakibani hairi